Good morning, ma'am. Ngasi di nusa aroi bisa sare. Sorok kasi. Tuh. Aigi video yang bilang na. Video mana ibu na nusa sare nong suri itu tahu ya. Kan ulo na komen tahu ya. Utti ulak ti hai tengah hai kan tuh ya. Ini ma'am na. Aduh mau ulah itu boring suka terain tahu ne. Nusa sare kok ngasi di. Good morning, good morning. Googling cái cả đó cái gì đấy. Hai mươi sa, mà đi ra cái ra cái. Ôi, please, sẽ xem đâu quý đi. Mua sẵn lên là quý, ta đang cái gì tắc khai cái. Hai, đang cái gì nó? Oh. 我在试呢。妈妈，不。哎，会不同的。laki ba laki lên. Ano nói sao đó? Chỉ cái này, lùi để sao? Lùi, càng chui nè, alu càng hậu nè, cả. Giờ mắm hậu là sao? Ayup chứ đi. A few moments later. Kawan thong lo. Sintom le wo ni wo phamung de ge du ma kawan thong lo ni ji aya. Cha. Aya. Thong ga ka ga thong li. Ya hai cha je. Aya. Cha xiang hai ye. Nang tu min na, nang ga than thong ha thong kawan thong le no. Kam tu ka bak dia. Nung dang wai nam oi re mam sa le ji. Kai no mai thao ma nam na me. Sẽ để khôi sai pung eno tar di gari chela roi uji pung taruk muktar adi ko gari chen ba dukan hang ma loi thing ye taruk kudi ta dri pung nga kitang hele adana hoje dukan nong an loina lon san na rani agu bidi patana tum da ro go le ma hoje lum me si ang janda lum khat le ma asa se kuina yang kuina pam ngam dre ma mai ma sa ko chaw mi lo de Don lo pom. Cái đâu đây bác? Quay cả luôn nhỉ? Aku bisa kumaga madi matanda thong si hang to thong lei ni. Thong ga hang to aku di nang na hang ai bini ngore do ba. Kuji. Mayam ngasi de gidi akhoi se nagai mayam na su comment tau bi ko cham diam sai exercise ti su tau dia exercise tau do be am kui re haksang su ko noi khale ai noi khale khoi ta su noi khale aduna ngasi de gidi akhoi se exercise tau bo ho re je haidana ke no tau bune ado ngasi de gi exercise ka tau bo ho re ge tin da bi de salo up cha up good salo tamna salo tamna mami du sala si gaino mai usani ro kuri ya mai re chaje wow tamna salo se salo yam hai re wow ai Ada apa itu? Ini kamay. Asyik yang hari ini jalan ni mas, kaga 좀 다도 어디고 양하이래 자 많이 좀 받았나 보다 자 A few moments later. You got me running.
Why? Làm hình tôi đấy. Không biết sao già được rồi. Xoay nó xoay nó. Aku bi ngau đây không? Có gì blessing vậy? Blessing cho tôi. Không biết phải luôn mình có. Để qua chơi để mà làm gì? Ai là biết ta mình luôn. Để anh thành đâu rồi. Stamina yang gì nữa bắt đánh tàu cái hàng không thấy ra không vậy? Okay, let's start. Oh, hi. Why? Musim cerah. 60. Sige thôi. Loisilage asigidi nagai saabda humang taamne ngasidi exercise tawda humang tare kuirogi matungda after 4-5 months iru humang se hanjala laga irum to lu thogi ga dum khata jaraki ising ga thakya iru lu thoga ka da ising sa bana haksang ge thien kan da keno to boida to wa haksang ge tumnge boida to ko wa thara ko do nagai muscle ga se boina keno to boida to phajin ge boida to re nagai keno to da exercise tawdana tawrubadda nungdi nuai ado fresh oy ka sago bisu sat pa hebigi ma yam nuai saita nong pon mi do ngata yam sat ban le ko kemra u di ho ra sera isi tayya ai is pu ka doi ba as koitana somda yen khá là bên mà amo yen đó thùng chân lên vậy xong đó, rồi yen thùng bên sao cái gì út đâu rồi kìa, Anh nhìn cái nào này? hello cái này, ấy là yen khá lấy được cái này của to nó không đi xa cái, freeze hấp cho nó thầm vậy, rồi mà số yen sẽ uya được vì người ta thùng thùng này mấy mà đó, thùng tôm đi nè, quên này ta sát thùng pin, sát thùng đi. Cây sao nó bay được bộ? Pha rồi. Khôi kia, Ricardo xong cắt kre, anh ngang cắt kre, अब तो ये cái sự thôi. Cắt kre mình nó là lú bản lầy làm được. Có gì post ra cái mà ngang cắt kre đó. Xin được thắc cái gì rồi? Ra mà nó thực sự già rồi. Mua gì vậy? Ui ra. Tôi xài cái yen loài sao là cái đó đấy. Ngồi tôi cần nuôi cái này. Ông mà chỉ xong rồi sắc làm thế này rồi nên sắc làm mà bỏ, mắm làm mà bỏ. Sao mà mắm làm mà bỏ? Xin bà xong thật sự một kiện này hết. Ma'am, ai video se smile tong tong na hujik tam na ai subscriber se sum hen kale adigi mayam na video se yeng bi na mayam na to video hujik tam na view ju sum yam khale ko mayam han wakta da thank you very much mayam gi support gi ai si yojare hujik mayam gi yam chawraba kaino thongdang amane ko haibdi thongdang hai ni na tro mayam gi yam chawraba mayam gi mating dagi hai ta ko ai si yojare pangam mane mayam na yeng bi draga di ai na mayam na video ka pa ju kai chu siro ko jungam boy mayam na nungsi biba mayam na khoi gi imung bo khoi family bu ai cha bu ai gi family mayam pum na makbu mayam na nungsi ne yeng bi do dagi si yojare pangam mane mayam thank you very much kuni makha ta na ju si dagi het ba mayam
ꯑꯩꯁꯨ ꯅꯝꯕ ꯉꯝꯅꯕ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯊꯣꯛꯄ ꯈꯣꯠꯄꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯗꯅ ꯇꯧꯕꯅꯦ ꯍꯌꯦꯡ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯈꯔ ꯈꯔ ꯆꯥꯎꯈꯠꯂꯛꯑꯦ ꯑꯗꯨꯅ ꯀꯣꯏꯕ ꯈꯣꯠꯄ ꯌꯥꯕ ꯇꯥꯏꯃꯤꯡꯗꯣ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯤꯛꯀꯤꯝꯒꯤ ꯐꯖ ꯐꯖꯕ ꯂꯩꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯤꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯣꯟꯇꯦꯟ ꯑꯗꯨꯗꯨꯒ ꯑꯩꯅ ꯆꯥꯕ ꯊꯛꯄꯁꯦ ꯃꯤꯅ ꯑꯞꯂꯣꯗ ꯇꯧꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯊꯣꯡ ꯊꯥꯛꯄꯁꯦ ꯈꯔ ꯄꯥꯝꯖꯩꯀꯣ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯥꯟꯅ ꯅꯝꯖꯔꯝꯗꯕꯅꯦꯕ ꯑꯗꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤꯅ ꯆꯥꯕꯒꯤ ꯍꯥꯞꯄꯣ ꯍꯥꯏꯅ ꯇꯧꯕꯗ ꯑꯩ ꯆꯥꯕꯁꯦ ꯍꯥꯞꯄ ꯍꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯆꯥꯕꯒꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯆꯥꯕꯁꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯍꯥꯞꯄꯗꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯇꯣꯏꯅ ꯍꯥꯞꯄ ꯉꯝꯗꯕ ꯃꯤꯟꯁ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯍꯤꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯁꯟꯕꯁꯦ ꯌꯨꯝꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏ ꯀꯩ ꯁꯥꯎꯔꯦꯕꯀꯣ ꯑꯗ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯏ ꯇꯥꯏꯞꯇ ꯅꯪꯅ ꯄꯨꯡꯆꯥ ꯆꯥꯁꯜꯂꯦ ꯅꯪ ꯅꯥ ꯈꯣꯠ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯑꯗꯣ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯏꯀꯣ ꯆꯥꯕ ꯌꯥꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖꯀ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯒꯅꯤ ꯆꯥꯕꯨꯗꯤ ꯆꯥꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯦꯛꯇ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗꯨꯗꯤ ꯑꯩ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯏꯁꯥꯗꯁꯨ ꯁꯣꯛꯇꯣꯔꯦꯕ ꯑꯗꯨꯅ ꯑꯩ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯆꯥꯖꯒꯦ ꯃꯔꯛ ꯃꯔꯛꯇ ꯆꯥꯕꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯆꯥꯕꯒꯤ ꯍꯥꯞꯄꯣꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯆꯥꯕꯒꯤ ꯌꯦꯡꯕꯤꯅꯤꯡꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯩ ꯆꯥꯕꯒꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯦꯃꯤꯂꯤ ꯀꯣꯟꯇꯦꯟꯁꯦ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯁ꯭ꯋꯥꯏꯒꯤ ꯁꯤꯛꯀꯤꯝꯒꯤ ꯐꯖꯕ ꯃꯐꯝ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯗ ꯂꯦꯞꯇꯅ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯅꯦ ꯃꯔꯨꯁꯦꯀꯣ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯅꯀꯣ ꯇꯥꯃꯣ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯗ ꯁꯤꯌꯔ ꯇꯧꯍꯜꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯅ ꯊꯨꯅꯤ ꯀꯥꯏꯅ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯥꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯤꯔꯛꯏꯅꯦꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯊꯨꯅ ꯌꯥꯝꯈꯠꯅꯕ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯗꯨꯝꯕꯗꯨꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯨꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯃꯤ ꯑꯃꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯒꯤꯁꯦ ꯄꯥꯝꯖꯔꯒ ꯖꯤꯅꯨꯏꯟ ꯑꯣꯏꯕ ꯃꯤ ꯈꯔ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯃꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯏ ꯑꯦꯗ ꯑꯃꯗꯤ ꯆꯪꯉꯤꯀꯣ ꯑꯦꯗ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯤ ꯄꯥꯝꯃꯒ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯒꯅꯤ ꯆꯨꯝꯃꯦꯕ ꯃꯥ ꯍꯥꯏꯗꯣ ꯆꯨꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯞ ꯇꯞꯅ ꯆꯈꯠꯂꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯂꯔꯟ ꯇꯧꯕ ꯐꯪꯍꯧꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯣꯏꯔꯤꯁꯦ ꯁꯤꯅꯤ ꯑꯗꯣ ꯑꯩꯅ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯆꯠꯂꯒꯗꯤ ꯈꯪꯍꯧꯋꯤꯗꯅꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯄꯪꯂꯥꯎ ꯂꯥꯛꯁꯜꯂꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯈꯪꯗꯕꯤꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯞ ꯇꯞꯅ ꯀꯥꯔꯒꯁꯨ ꯃꯌꯥꯝꯒ ꯑꯩꯒꯤ ꯍꯧꯖꯤक ꯂꯩꯖꯔꯤꯕ ꯑꯄꯤꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯐꯦꯃꯤꯂꯤ ꯈꯔꯁꯦ ꯁꯤꯒ ꯅꯨꯡꯁꯤꯅꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯤꯁꯦ ꯑꯩꯅ ꯇꯧꯕꯗ ꯃꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯐꯦꯃꯤꯂꯤꯒꯤ ꯀꯣꯟꯇꯦꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯤꯗꯅ ꯁꯤꯗ ꯌꯦꯡꯕꯤꯗꯅ ꯁꯤ ꯊꯥꯒꯠꯄꯤꯗꯅ ꯇꯧꯕꯤꯔꯤꯁꯦ ꯁꯤꯅ ꯑꯩ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯕꯗꯤ ꯌꯥꯝꯃꯛꯈꯤꯅꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯍꯦꯟꯒꯠꯂꯛꯏꯀꯣ ꯌꯥꯝꯈꯠꯂꯛꯑꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝꯃꯛꯈꯤꯅꯤ ꯁꯣꯏꯗꯅ ꯌꯥꯝꯃꯛꯈꯤꯅꯤ ꯅꯣꯡꯃ ꯂꯥꯛꯈꯤꯅꯤ one dayꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯐꯥꯎ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯃꯌꯥꯝ ꯍꯦꯟꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯑꯩꯁꯨ ꯃꯌꯥꯝꯕꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯕ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯝꯈꯩ ꯍꯣꯠꯅꯖꯔꯤ ꯑꯩꯁꯨ ꯑꯉꯝꯕꯈꯩꯅꯤ ꯑꯩꯅ ꯅꯝꯖꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯀꯣꯟꯇꯦꯟ ꯅꯠꯇꯦ ꯑꯩ ꯈꯪꯖꯩ ꯑꯩ ꯏꯁꯥꯅꯁꯨ ꯑꯩꯅ ꯅꯝꯖꯕꯅꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯩꯅꯣ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯇꯠ ꯃꯇꯥ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯝꯕꯅꯦ ꯑꯗ ꯃꯌꯥꯝꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯄꯪꯌꯦꯡꯗ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯌꯦꯡ ꯌꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯌꯧꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝ